Imai ben mayam yobira me. Akoi yojare esa. Kara thengthokre mayam waru bibe adi. Mayam phambiro. Akoi misi bo iwat wat pa malida. Sir, ngasi se aina mayam da pau di chen jagi bane. Ado mayam amata lakte. Kari tawramano khangdi. Sir, mamang dadi mi sing se loi su bane akoi committee se. Ado adak board laksana kan sidadi. Kari ginu khangde iwat wat ni se. Sir, mi sudraga su ngasi se adum tawsala sida. Lakadaba leiramdi ngaktangdi ngaibibna phatro. Asugluraba board naksalaraba matam sida hauji phau mi sudri sinadi anoba khara hapsan bana pharoidro. Sir, aigi wakhandasu sina pamjai. Anoba khara hapsan laga phagadra khalisa. Aduna phatro ise. Paye hana yari bidu laktrabani na anoba khara hapsan ba paye. Mayam na tawse habdo ai adum yai. Mathau tabado adum tawse. Anoba mating leiba mi pusan biro. Magi tawham thokado ai loi tawge. Ai leisidi. Hauski matam sida bo sen ngamdaba kai lege. Sir na haiba wado yamna chumi ado ai khoi khaitang section bana phagado malisa. Fare. Masigi di meeting asi matang asda loisalasi. Ayang mapung phar kanda amutang ga phamina gisi. Naiko madam dia amta phambi ko. Samul bien ma thamma. Bi moi la ko kari hange ko sada hekta hayo Hayone isan jingna kari pamge hayo ai leisidi Kai haidoino nga khangdeda sargidamakta aikhoi mayam se punne hekta laabane aduda pholang mamamtang leibiyona haigena lakpa leigadabani Sarnabu leibini haidi sargida pulap leptoini Sarnabu akoi phone do hek leibiraba akoi imanabi mayam lehori adu loi pu laktoini Sir, bot maya sibu kari da loba yabage kon gumbagadi adum pidaba yabra Sir, aido pi yamna saling tawbane isan hek pamado loi pidoribani kon pame kon pigani phone pame phone pigani noi gidamukta loi pigadoribani tawbadadi vote engonda pidabadi yadi ai vote ka daba yadabani ne isan gi phone dubo kaya ga piradi yagadoribano ne pangam yamdrasu 20k mutang piradi konanaba dum sillage adudi angang singi photo madam na imunga angang singa tarara ga sinbiro madam Hoi sir. Ibe ma changa silao. Pepe ngai kho sel di lauthore do akoi kamai tawse haina du bro senje lauredana aikhoi na khara sidana horedana arembaduna ne da chinglen da pidoiba dune junga saide hage tawbane mangonde lauthoga da chiklen da pulap piraje hoi moidagi lauthokdana kanadi lauthoktoino bot haye thadar da loire khara ma khoi sijinaraga khara ma da chiklen da maseng pangazeba hoi chalo silo Hantaki election asidine yam ludori jane aikhoi mayam tanaraga ne munna khalaga thabak asi tawsi natrabadi ne akhoi thawai mangdori bane chummi adu warabadi ne hantaki tang manga se akhoi mayam ta khana sida akhoi yawla yawro chalu khige chale Hanaki election se ma seng he ra ichen jau ha kaino masina mu tawra isina kaino haba nanglo tawra ido aina ngasi mi kok thongna rajniti yauri base nahaki damakta ne yum masigi damakta na nasan hari sunya da iman ani ko sum ta doi dine iman sum nai to ba nasan sum nai to to sei ma da waru boki ko ko Sidai dam sang ade Kala le bige koi bot ki lak seri ye tabi bro Musire nasa lak seri pabung es pare dun tol ko ja hoi pabung lebak yum dikalu ko lebak yum mang brin he lebak yum dikalu ta bo di soi de ne sidai da mai pa honagadun mayam chung honagadun ni
ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗ ꯋꯥꯈꯜ ꯆꯥꯎꯅ ꯊꯝꯃꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯛ ꯃꯤ ꯌꯥꯝ ꯂꯩꯔꯤꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯀꯥꯔꯣꯏꯗꯣꯏꯅꯣ ꯂꯩꯕꯥꯛꯁꯤ ꯑꯝꯇ ꯀꯟꯁꯤꯀꯣ ꯂꯩꯕꯥꯛꯁꯤ ꯃꯥꯡꯉꯕꯅꯤꯅꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯂꯣꯏ ꯃꯥꯡꯍꯜꯂꯕꯅꯤ ꯅꯣꯏ ꯑꯅꯧꯕ ꯊꯣꯛꯄ ꯅꯍꯥꯁꯤꯡꯁꯤꯅ ꯑꯝꯇ ꯀꯜꯂꯨꯀꯣ ꯂꯩꯕꯥꯛꯁꯦ ꯍꯟꯗꯛꯇꯤꯅꯦ ꯂꯩꯕꯥꯛ ꯈꯤꯇꯪꯇ ꯈꯟꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯥ ꯈꯟꯗꯨꯅ ꯄꯨꯊꯣꯛꯆꯔꯕꯅꯤ ꯍꯟꯗꯛꯇꯤ ꯑꯣꯖꯥ ꯍꯣꯏꯅꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤꯅꯦ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯇꯧꯕ ꯑꯣꯖꯥ ꯌꯥꯕ꯭ꯔꯅꯦ ꯌꯥꯝ ꯁꯨꯝ ꯇꯧꯒꯗꯕꯅꯤ ꯍꯛꯆꯥꯡ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯄꯥꯕꯨꯡ ꯈꯪꯗꯦ ꯏꯕꯨꯡ ꯇꯧꯔꯤꯁꯦ ꯆꯥꯅ ꯍꯥꯏꯗꯨꯅꯤ ꯄꯥꯕꯨꯡ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗ ꯋꯥꯔꯕꯅꯤ ꯏꯄꯥꯁꯦ ꯑꯗꯨꯝ ꯆꯠ ꯅꯥꯕ ꯍꯥꯏꯗꯨꯅꯤ ꯏꯆꯥꯒꯤ ꯌꯥꯎꯒꯗꯕꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯛꯄ ꯏꯕꯨꯡ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯁꯟꯕꯤꯌꯨ ꯄꯥꯕꯨꯡ ꯁꯥꯅ ꯃꯇꯦꯡ ꯁꯤꯗꯅꯦ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯄꯗ ꯄꯩꯁꯥ ꯄꯤꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯁꯤ ꯄꯤꯒꯦꯅ ꯈꯜꯂꯗꯤꯀꯣ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯄꯥꯕꯨꯡꯅ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯂꯩꯖꯕ ꯅꯠꯆꯗꯦ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯒꯤ ꯈꯜꯂꯒ ꯅꯆꯥꯅ ꯃꯇꯦꯡ ꯇꯧꯖꯕꯅꯦ ꯑꯩ ꯂꯥꯟꯖꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯃꯨꯛ ꯇꯧꯔꯨꯅꯨꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯆꯥ ꯃꯥꯏ ꯄꯥꯛ ꯏꯆꯥ ꯃꯥꯏ ꯄꯥꯛ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ ꯄꯥꯕꯨꯡ ꯑꯣꯖꯥ ꯁꯣꯏꯕꯤꯕ ꯌꯥꯗꯦꯀꯣ ꯁꯣꯏꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯆꯠꯊꯣꯔꯣ ꯆꯠꯂꯣ ꯇꯥꯃꯣ ꯉꯁꯤꯁꯤꯕꯨ ꯃꯐꯝꯁꯦ ꯀꯥꯏ ꯆꯠꯄ ꯇꯥꯔꯦ ꯇꯈꯦꯜꯂꯣꯝꯒꯤꯗꯨꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯅ ꯐꯩꯌꯦ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯣ ꯄꯥꯕꯨꯡ ꯑꯗꯣ ꯃꯣꯏ ꯇꯈꯦꯜꯂꯣꯝꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯁꯤꯟꯁꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯨꯏꯃꯟꯈꯔꯦꯅꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯊꯦꯡꯃꯟꯈ꯭ꯔꯦꯗ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯤꯗ ꯀꯨꯏꯁꯨ ꯀꯨꯏꯃꯟꯈꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯐꯅꯁꯨ ꯃꯀꯨꯏꯔꯕꯅꯤ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯁꯨꯝ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯕꯤꯔꯝꯃꯒꯅꯤ ꯍꯣꯏ ꯁꯥꯔ ꯃꯌꯥꯝ ꯐꯝꯕꯤꯔꯣ ꯑꯣ ꯇꯥꯗ ꯇꯥꯔꯦ ꯁꯥꯔ ꯑꯣ ꯂꯥꯛꯑꯣ ꯁꯥꯔ ꯉꯁꯤꯒꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯒꯦ ꯁꯥꯔ ꯑꯝꯇ ꯌꯦꯡꯖꯈꯤꯒꯦ ꯁꯥꯔ ꯂꯨꯍꯣꯡꯕ ꯑꯃꯒ ꯑꯅꯥꯕ ꯍꯪꯕ ꯑꯃꯒ ꯆꯠꯀꯗꯕꯗꯤ ꯂꯩꯖꯩ ꯁꯥꯔ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯋꯥꯀꯔꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯪ ꯆꯠꯊꯣꯛꯎꯔꯣꯗꯅ ꯁꯥꯔ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯀꯔ ꯑꯣꯏꯕꯅꯤꯅ ꯁꯥꯔꯅ ꯆꯠꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯑꯣ ꯃꯇꯝꯗꯨꯒꯤꯅꯦ ꯁꯦꯟꯅ ꯊꯣꯡꯕꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯁꯦꯟꯅ ꯄꯣꯞ ꯊꯣꯡꯕꯒ ꯌꯥꯒꯗꯕ ꯉꯥꯛꯇꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯤ ꯏꯁꯣꯏ ꯁꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯗꯕ ꯇꯧꯏꯗꯤ ꯁꯥꯔ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯁꯥꯔꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯇꯣꯉꯥꯟꯕ ꯃꯠ ꯑꯃ ꯂꯩꯖꯕꯅꯤ ꯍꯣꯏꯗ ꯚꯣꯠꯇꯤ ꯑꯩꯅ ꯏꯀꯥꯒꯗꯧ ꯂꯩꯔꯕꯅꯤꯗ ꯀꯥꯅꯤ ꯀꯥꯗꯅ ꯀꯥꯗꯣꯏꯅꯣ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯋꯥ ꯃꯥꯅ ꯁꯦꯟꯁꯨ パイꯗꯕ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯃꯥꯒꯤ ꯃꯤ ꯌꯥꯝꯃꯤ ꯍꯥꯏꯔꯤꯗꯣ ꯌꯥꯝꯖꯁꯅꯨ ꯚꯣꯠꯇꯣ ꯅꯛꯇ ꯅꯛꯁꯜꯂꯛꯈꯤꯁꯅꯨ ꯃꯥꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯑꯩꯅ ꯍꯪꯒꯥꯝ ꯃꯄꯨ ꯂꯩꯕꯗꯧꯅ ꯄꯨꯂꯞ ꯂꯩꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯛꯅꯤ ꯁꯥꯔꯅ ꯑꯗꯨꯃꯛꯅꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯑꯣ ꯇꯥꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯥꯗ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨꯁꯦ ꯑꯣ ꯌꯥꯅꯤ ꯁꯥꯔ ꯇꯥꯗ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯎꯔꯦꯗꯅ ꯑꯣ ꯃꯌꯥꯝ ꯂꯥꯛꯏꯁꯤꯒꯤꯅꯦ ꯆꯥ ꯅꯨꯡ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯁꯦ ꯐꯅꯤ ꯁꯥꯔ ꯑꯩꯍꯥꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯏꯆꯦ ꯑꯩꯅ ꯈꯣꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯈꯣꯝꯕꯤꯔꯛꯑꯕꯣ ꯁꯥꯔ ꯈꯣꯝꯒꯠꯆꯔꯦ ꯑꯣ ꯑꯗꯨꯒꯤꯗꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯗ ꯄꯤꯒꯗꯕꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗ ꯄꯤꯒꯗꯕꯅꯤꯀꯣ ꯃꯤꯒꯤꯗ ꯄꯤꯕ ꯌꯥꯗꯦꯀꯣ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯈꯪꯗꯦꯌꯦ ꯁꯥꯔ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯄꯤꯕꯤꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯁꯥꯔ
ꯑꯩꯒꯤꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯗ ꯃꯌꯥꯝꯅꯕꯨ ꯌꯥꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯁꯥꯔ 이봉아 ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ Ima ay meeting amtang ngakatang yausalugi ima adu ay fatlai ngasi angang ay khal lakadaw lay aduna ay amtang yausalugi ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ 이마ꯅꯦ ꯃꯅꯝ ꯅꯝꯈꯤꯒꯦꯀꯣ Hoi ima Sir, kaino khana da yadre. ꯀꯔꯤꯅꯣ ꯐꯝꯃꯨ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯃꯔꯛꯁꯤꯗ ꯁꯥꯔꯒꯤ ꯚꯣꯠꯁꯦ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯥꯔ ꯃꯙꯨꯅꯤ ꯁꯥꯔ ꯃꯗꯨꯗꯣ ꯍꯣꯔꯦꯟ ꯄꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯁꯥꯔ ꯏꯔꯦꯟꯁꯤꯅ ꯊꯦꯝꯃ ꯄꯣꯔꯛꯀꯗꯧꯅꯤ ꯐꯅꯤ ꯁꯥꯔ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯄꯤꯖꯧ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯕ ꯍꯣꯏ ꯁꯥꯔ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯩ ꯀꯅꯥꯝ ꯈꯪꯍꯟꯖꯔꯣꯏ ꯁꯥꯔ Đông đông tu nong vi chak chak na ki cho đi thà đôi puni puni mà tụi chi chầu cha chầu ama khát khát u. Tuệ. Ngân phải chầu chầu vậy. Nào, với lạc sẽ đi. ꯃꯣꯅꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯁꯤꯕꯣ Madam, akwai MLA na chakluso na akwai lakchari. Madam, ꯑꯩꯈꯣꯏꯁꯦ ꯆꯠꯂꯨꯁꯣꯅ ꯈꯥꯡꯉꯝꯗꯗꯅ ꯂꯥꯛꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ Madam Secretary da akwai na CA thabadda. Madam Secretary da laktabdo aduda akwai lakshibani. ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯁꯨꯝ ꯄꯣꯊꯥꯒꯦꯅ ꯈꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯆꯠꯂꯁꯤꯔꯥ Chatsi. Mai chingna candidate ama oina chongthokpira pasda kariguma laiba phadana boche kare haragadi ahama priority oina tobiga dawa thabak thorangse kari kaigumba miyamna ibu nungsibiduna botse kahanbiba taragadi aina ihan hamda paikakadabje hojik hojik chakton leiba imale bakse si hana muthapajin agi ahana pandamni ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯇꯥꯡꯕꯁꯤꯡꯗꯒꯤ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯂꯝꯕꯥ ꯆꯤꯡꯈꯩ ꯃꯩꯇꯩꯅ ꯚꯣꯠ ꯃꯁꯤꯡ 5,000 ꯍꯦꯟꯗꯨꯅ ꯀꯥꯈ꯭ꯔꯤ Sir, kaidoore? Sir, ati taptap. Modulo. Sir, taptap. Modulo hakir. Sir, board ka te umi hakya. Sir, tidak umi sir. Ati hakir ka modulo hakir. Sir, tidak dikan. Suka beliau ini sir. Sir, namja hakir. Sir, modulo sir. Nam modulo apa? Modulo.